everyone. Asisu yamna hauba recipe ma pujarai yamna laina yumda semjaba chak ki bora ne changanga charasu yare angangi tiffin da hapirasu yare nong padok chabada yamna hauba recipe ne kamaina semge habado mathang yengminase aduga aigi video sibu ahanba thengnabiba oitaragadi nungsibiduna subscribe tawsanbiramo makadana yengminarase ahanbada aina lawjarise yerum ama lawre chak aremba cup ama lawjare china mana masingda tilau yenam nakupi aduga fadigom lare dum happy ba yai sak se atopa patra amada haijalani aduga smaina namkhai bidoine glass na adum takhairasu yai aduga hena nungaina ba ising khara haijalaga takhairase kyam kai hena di tuhen biruno aina takchariba sigi mawong sida dum takpa yare mathangda besan se chamas ahum lawjare besan hapa loiraga masu phajana ba turmeric powder khara chaichalle machalda jira ga phadigo maruga asuba chaichalle chanaba changi thum hapire aduga ngasagi soidoga thamaba mana masingjingdo amu hapchalase hena hauna ba phadigom hapasu yai aigidi laiktadana haphodre phajana tamna smaina mix tawbirani mix tawba matamda phajana tawrani aduga yerum ama hapchanlani yerum duga amu mix tawrani yamna kan taragadi ising kitang adum hapa yai aduga yam langgi taragana besan kharaga amu hapchanbiro aduga smaina kungba pabagi changsida leijare thangda mu tawrase sahalaba thaw sida medium flame sida tawdoni igi thaw khara hairaga smaina oina tawre kadana ba toina otpirani aduga munjalakpa tanjada habadi golden color machu olakpaga lautharase chaleijare masakse haudoi mandra mayamdi try tawbirabra changanga thakpada yamna haw manungi masakse kamaina tawi habdo amu segairaga yengminarase ado nungtigi chabadi phaba phona teda thaw thum mayam chabase do nom phadok smaina chaba da dum hawe habagi wani natra mayam do yen thongba bu kanana nungtigi chanage natra segairase wow mayamsu try tawbiyo thank you